ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ 3 ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯦ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥꯕꯨ ꯉꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ꯫ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯆꯦ ꯑꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯁꯔꯧ ꯀꯌꯥ ꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯅꯕ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯈꯤꯕ ꯏꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯁꯦ꯫ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯥꯛꯄ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯏꯆꯦ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯂꯨꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯍꯧꯕꯅ ꯌꯥꯝꯅ ꯆꯨꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯑꯃꯨꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯃꯤꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯏꯆꯥ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯑꯁꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯝꯃꯤ꯫ ꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯏꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒ ꯃꯍꯥꯛꯀ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯊꯣꯏꯆꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ꯫ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯊꯣꯏꯆꯥ, ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯅ ꯄꯥꯛ ꯍꯦꯛꯇ ꯆꯪꯂꯛꯄꯗꯣ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯕ ꯈꯪꯈꯤꯕ ꯊꯣꯛꯂꯒꯗꯤ ꯑꯩꯉꯣꯟꯗꯅꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯍꯦꯔꯥ ꯊꯣꯏꯆꯥ, ꯅꯪꯁꯨ ꯌꯥꯝꯅ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯕꯔꯣ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯕꯨ ꯃꯄꯥ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯌꯥꯏꯃꯒꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯟꯕ ꯃꯤ ꯑꯃ ꯑꯅꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯟꯕ ꯃꯥꯜꯂꯤ꯫ ꯃꯇꯧꯗꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯃꯥꯜꯂꯤꯕ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯏꯃꯥꯏ ꯏꯆꯤꯜꯁꯤꯅꯒ ꯄꯟꯖꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯏꯆꯦ ꯍꯜꯒꯅꯦ ꯏꯆꯦ ꯌꯥꯏꯃꯒꯅ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯃꯥꯅꯤ꯫ ꯑꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯕꯗꯅꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯨꯟꯅ ꯌꯦꯡꯒꯅꯤ? ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃ ꯑꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯦ? ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯐꯥꯎꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ ꯅꯍꯥꯟꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯒꯤꯅꯤ꯫ ꯃꯗꯨꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯇꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯥꯏꯔ ꯃꯆꯥ ꯆꯨꯗꯠꯅꯕꯤ ꯑꯅꯤ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤꯅꯦ ꯊꯕꯛ ꯑꯁꯦ ꯊꯨꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯍꯧꯕ ꯃꯁꯤꯇꯅꯤ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯖꯕ, ꯁꯣꯝꯗꯅ ꯑꯩꯅꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯀꯣꯛ ꯁꯥꯔꯤꯕ꯫ ꯈꯪꯗ꯭ꯔꯦ ꯊꯣꯏꯆꯥ, ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯕꯤꯌꯨ꯫ ꯑꯃꯔꯣꯝꯗꯅꯦ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯃꯤꯅꯥꯏ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯝꯕꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤꯅꯦ
ꯅꯍꯥꯟꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯁꯣꯏꯗꯅꯅꯦ ꯍꯥꯠꯄ꯭ꯔꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯥꯟꯊꯣꯛꯄ ꯑꯃ ꯇꯧꯔꯝꯅꯗꯕꯅꯤ ꯑꯗꯨꯕꯣꯕ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯁꯦꯡꯅ ꯃꯆꯥ ꯈꯥꯏꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯆꯥ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯆꯧꯕ ꯐꯝꯊꯣꯜ ꯑꯃꯗꯤ ꯁꯣꯏꯔꯣꯏꯁꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯊꯕꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗ ꯆꯦꯟꯈꯤꯕ ꯀꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯁꯦ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯊꯣꯏꯆꯥꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯅꯁꯨ ꯁꯣꯏꯗꯅ ꯃꯔꯝ ꯑꯃꯨꯛ ꯊꯤꯒꯠꯂꯛꯀꯅꯤ ꯑꯆꯨꯝ ꯆꯨꯝꯗꯒꯤ ꯋꯥꯐꯝꯗ ꯁꯣꯏꯗꯅ ꯅꯩꯅꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯑꯁꯤꯕꯨ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯃꯗꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯤꯡꯗꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯕꯨ ꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯁꯤ ꯍꯥꯏꯔꯣ ꯑꯗꯨꯃꯛ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯊꯤꯒꯠꯂꯛꯄ ꯊꯣꯛꯂꯕꯁꯨ ꯂꯥꯂꯦꯡꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯔꯣꯏꯗꯅ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯐꯔꯦ ꯍꯥꯠꯅꯕ ꯑꯣꯏꯅ ꯁꯤꯜꯂꯁꯦ ꯑꯩꯈꯣꯏ ꯑꯗꯣ ꯊꯣꯏꯆꯥ ꯀꯔꯝꯕ ꯊꯧꯑꯣꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ ꯊꯣꯏꯆꯥꯅ ꯈꯨꯝꯃꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯑꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯈꯪꯍꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯏꯇꯥꯗ ꯇꯥꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯇꯧꯔꯒꯦꯅꯦ ꯅꯪꯒꯤꯁꯦ ꯊꯥꯡꯅꯒ ꯊꯤꯜꯂꯒ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕꯔꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯤꯅ ꯅꯪꯒꯤ ꯅꯈꯨꯠꯄꯨ ꯆꯥꯕꯤꯔꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯀꯂꯛ ꯈꯝꯕꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯝꯗꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯄꯥꯝꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯐꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤ ꯅꯨꯄꯤꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯍꯨꯔꯥ ꯂꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯃꯕꯨꯛꯆꯦꯜ ꯑꯁꯤ ꯁꯦꯡꯂꯝꯒꯅꯤ ꯍꯥꯏꯕ ꯈꯛ ꯅꯤꯡꯗꯦ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟꯁꯨꯅꯤ ꯑꯩꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯇꯨꯅꯒ ꯆꯠꯈ꯭ꯔꯤꯄꯣꯠꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯩ ꯑꯃꯦꯠꯄ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯗ ꯑꯩꯗꯤ ꯏꯐ ꯐꯅ ꯆꯥꯕ ꯑꯗꯨꯝ ꯆꯠꯂꯤ ꯀꯣꯝꯄꯥꯛ ꯑꯃꯗ ꯍꯩꯌꯥꯏ ꯑꯃꯨꯟꯕ ꯈꯔ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯠ ꯐꯝꯊꯔꯒ ꯍꯦꯛ ꯆꯥꯔꯨꯔꯦ ꯑꯗꯨꯕꯨ ꯏꯅꯥꯎ ꯍꯩꯌꯥꯏ ꯃꯦꯠꯄꯗꯣ ꯂꯦꯡꯂꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯍꯩ ꯃꯦꯠꯄꯗꯨꯗ ꯀꯅꯥꯅ ꯂꯦꯡꯅꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅꯅꯦ ꯃꯍꯥꯛꯅ ꯄꯤꯕ ꯄꯣꯠ ꯑꯃꯠꯇ ꯑꯩ ꯆꯥꯗꯦ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤꯁꯨ ꯆꯥꯁꯨ ꯆꯥꯈ꯭ꯔꯔꯣꯏ ꯃꯍꯥꯛ ꯑꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯄꯤꯖꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯨꯒꯨꯝꯕ ꯍꯦꯛ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤꯔꯤꯅꯦ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯑꯩꯗꯤ ꯃꯁꯛ ꯑꯁꯦ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯃꯍꯥꯛꯅ ꯄꯤꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯁꯤꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯆꯦ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯔꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯆꯥꯈꯤꯗꯦ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯈꯤꯗꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯊꯣꯏꯆꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯆꯥꯕꯤꯗꯦ ꯉꯟꯅ ꯑꯗꯨꯃꯛ ꯆꯥꯈꯤꯗꯦ ꯑꯩꯅ ꯄꯤꯕ ꯄꯣꯠꯇ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯧꯕꯨꯗꯤ ꯂꯧꯁꯤꯟꯈꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯎꯗ꯭ꯔꯕ ꯃꯇꯝꯗꯅꯦ ꯈꯣꯡꯕꯥꯟꯗ ꯍꯦꯛꯇ ꯂꯪꯊꯣꯛꯈꯤꯕꯅꯤ
ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯒꯅꯤ? ꯅꯪ ꯁꯤꯕ ꯀꯤꯕ ꯌꯥꯗꯦ. ꯁꯤꯕ ꯀꯤꯔꯕꯗꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯁꯨꯛꯄꯥꯛ ꯄꯥꯛꯄ ꯉꯝꯂꯣꯏ. ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯅꯃꯤꯠ ꯎꯁꯤꯟꯗꯨꯅ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯇꯉꯥꯏ ꯐꯗꯦ. ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯑꯔꯦꯞꯄ ꯑꯣꯏꯔꯁꯤ. ꯑꯩꯅ ꯏꯆꯦ ꯑꯅꯤꯕు ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ. ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯅꯤ. ꯅꯪꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯇꯥꯏ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ. ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ. ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯍꯧꯀꯣ. ꯊꯣꯏꯆꯥ ꯊꯣꯛꯈ꯭ꯔꯦ. ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯏꯆꯦ ꯍꯜꯕꯨ ꯍꯥꯟꯅ ꯍꯥꯠꯂꯒꯦ. ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯆꯦ ꯌꯥꯏꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯀꯦꯀꯨ ꯐꯣꯡꯕ ꯇꯥꯔꯦ. ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛꯆꯦꯜ ꯄꯤꯛꯏ. ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯇꯦ. ꯐꯖꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯏ. ꯑꯁꯤꯒꯨꯝꯕ ꯃꯔꯝꯆꯠ ꯑꯁꯤꯅ ꯃꯆꯦ ꯑꯅꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯅꯤ. ꯄꯣꯛꯁꯨ ꯄꯣꯛꯅꯗ꯭ꯔꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ. ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯁꯤ ꯂꯥꯏꯍꯧ ꯈꯔꯁꯨ ꯍꯧꯔꯤ. ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯍꯧ ꯍꯧꯕꯁꯦ ꯈꯔꯗꯤ ꯍꯜꯂꯕ ꯃꯥꯜꯂꯤ ꯏꯆꯦ. ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯦ. ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯅꯥꯕꯒꯁꯦ ꯈꯔ ꯐꯔꯤ. ꯀꯔꯤꯒꯤ ꯋꯥꯕꯅꯣ? ꯏꯆꯦ ꯅꯥꯕ ꯌꯥꯗꯦꯀꯣ. ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯂꯧꯈꯤꯒꯅꯤ. ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯅꯦ, ꯃꯆꯦ ꯑꯍꯜ ꯑꯩ ꯑꯁꯦ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯗꯨꯅ ꯅꯥꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯈꯪꯅ ꯍꯪꯕꯤꯕꯒ ꯆꯪꯕꯤꯔꯛꯇ꯭ꯔꯤꯕꯁꯦ. ꯃꯍꯥꯛ ꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯕꯅꯤ. ꯍꯥꯟꯅ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯒꯇ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯔꯝꯈ꯭ꯔꯕ. ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯐꯠꯇꯕꯤ ꯑꯣꯏꯍꯜꯂꯤꯕꯁꯦ ꯃꯍꯥꯛꯅꯅꯤ. ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯛ ꯄꯥꯝꯖꯗꯕꯅꯤ. ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯂꯩꯈꯤ. ꯑꯗꯨꯅ ꯏꯅꯥꯎ, ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯏꯆꯦꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯈꯜꯂꯤꯕꯅꯤ. ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯊꯣꯏꯆꯥ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯆꯃꯣꯠꯅꯕꯤ ꯑꯃꯨꯕꯤ ꯅꯨꯄꯤꯗꯨꯔꯥ? ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯃꯍꯥꯛꯁꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯁꯦ. ꯊꯣꯏꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯎꯏ. ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯍꯦꯟꯅ ꯇꯣꯏꯈꯠꯂꯛꯏ. ꯃꯍꯥꯛꯀꯤ ꯊꯣꯏꯆꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯁꯨꯅꯦ ꯑꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ. ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯃꯉꯥꯏ. ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ. ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ. ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎ, ꯑꯩꯈꯣই ꯑꯅꯤꯒꯤꯁꯨ ꯑꯔꯣꯟꯕ ꯃꯤ ꯑꯃ ꯊꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯍꯜꯂꯁꯤꯔꯥ? ꯃꯗꯨꯅꯕꯨꯗꯤ ꯐꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯒꯅꯤ. ꯅꯪ ꯑꯩ ꯏꯈꯣꯡ ꯏꯈꯨꯠ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ. ꯑꯗꯨꯅꯅꯦ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯃꯅ ꯏꯟꯖꯤꯜꯂꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯒꯅꯤ. ꯀꯣꯅꯨꯡ ꯑꯁꯦ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝꯅ ꯇꯧꯔꯤ. ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯄꯣꯊꯥꯔꯨꯔꯣ. ꯏꯆꯦꯕꯨ ꯅꯊꯟꯇ ꯇꯨꯝꯍꯧꯕ ꯌꯥꯒꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯃꯨꯛ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯂꯕꯗꯤ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯐꯔꯅꯤ. ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ. ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯦ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ. ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ. ꯃꯍꯥꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯕ ꯀꯥꯎꯅꯤꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ. ꯊꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯉꯥꯁꯤꯟꯕꯤꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯏꯃꯁꯦ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯐꯩꯗꯀꯣ. ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ. ꯃꯤꯅꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯟꯕ ꯃꯤꯑꯣꯏꯕꯁꯦ ꯂꯥꯏꯔ ꯑꯅꯪꯇꯅ ꯑꯣꯏꯔꯝꯂꯦ. ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯏꯅꯥꯎ ꯌꯥꯏꯃꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯐꯥꯕꯅꯤ ꯀꯥꯏꯅ ꯄꯥꯎꯊꯣꯛꯄꯁꯨ ꯁꯥꯏ. ꯃꯈꯖꯥꯏ ꯑꯁꯤ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ. ꯅꯨꯄꯥ ꯐꯥꯕꯅ ꯃꯍꯥꯛꯅ ꯐꯥꯀꯩ ꯐꯥꯔꯒ ꯂꯥꯏꯃ ꯄꯤꯕꯨꯛ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨꯅꯤꯗ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯟꯕ ꯀꯥꯎꯔꯝꯂꯦ. ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ
ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯈꯜꯂꯤ, ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯏꯆꯦ ꯑꯅꯤꯕꯨ ꯍꯥꯠꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯈꯪꯒꯅꯤ? ꯏꯆꯦꯍꯜ ꯑꯁꯦ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯑꯩꯅ ꯍꯥꯠꯄꯤꯔꯒꯦ꯫ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯤ꯫ ꯊꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯇꯣꯜ ꯑꯁꯤꯅ ꯏꯆꯦꯍꯜꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯟꯒꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯁꯤꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯆꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ, ꯃꯇꯝ ꯑꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯤꯒꯤ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯦ꯫ ꯃꯅꯥ ꯑꯅꯤꯗꯨ ꯊꯥꯡꯀꯠꯇꯨꯅ ꯑꯃꯨꯛ ꯇꯥꯏ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯊꯥꯡ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗ ꯃꯐꯝ ꯆꯥꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯆꯦꯍꯜꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯩ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯃꯍꯥꯛꯅ ꯎꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯆꯦꯍꯜꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯊꯣꯡ ꯑꯁꯦ ꯍꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯜꯂꯝꯕ ꯇꯥꯔꯒꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯈꯖꯤꯛ ꯅꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦꯗ ꯃꯁꯤꯗꯤ꯫ ꯃꯁꯥꯅ ꯈꯪꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦꯅꯦ꯫ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯦꯍꯜ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯊꯣꯡꯒ ꯂꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯕꯣꯏꯔꯦꯗꯣ ꯅꯪꯗꯤ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ, ꯄꯦꯟꯅ ꯇꯨꯝꯃꯨ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯍꯟꯈ꯭ꯔꯒꯗꯕꯅꯤ ꯅꯪꯕꯨ꯫ ꯑꯃꯨꯛ ꯈꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨ ꯃꯤꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯄꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯍꯪꯉꯤ, ꯅꯪ ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯆꯪꯂꯛꯄꯅꯣ? ꯁꯛꯂꯣꯠꯄꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯆꯦꯅ ꯑꯗꯨꯝꯅ ꯍꯧꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯤꯀꯞ ꯍꯥꯟꯅ ꯊꯣꯛꯄ ꯍꯥꯟꯈ꯭ꯔꯦꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯁꯦ ꯃꯤ ꯑꯇꯩꯅ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯆꯦ ꯑꯍꯜ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯊꯥꯡ ꯑꯗꯨꯅ ꯃꯆꯦ ꯑꯍꯜꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯑꯗꯨꯅ ꯐꯝꯖꯥꯎ ꯑꯗꯨꯃ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯆꯦꯍꯜ ꯑꯁꯤꯃꯗꯤ ꯍꯥꯠꯂꯤꯁꯦ꯫ ꯍꯥꯠꯄꯨ ꯍꯥꯠꯂꯕꯗꯤ ꯌꯥꯔꯦ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯆꯔꯁꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯔꯤ, ꯏꯈꯨꯠ ꯑꯁꯤꯅꯁꯨ ꯍꯥꯠꯂꯤ꯫ ꯃꯊꯪꯗ ꯏꯆꯦꯌꯥꯏ ꯑꯁꯤꯃꯇꯪꯒ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯦ ꯄꯨꯡꯊꯨꯡ ꯊꯨꯡꯂꯗꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯤ ꯍꯥꯠꯄꯒꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯨꯅ ꯃꯊꯪꯒꯤ ꯄꯣꯔꯝꯒꯤꯗꯃꯛ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯁꯦ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯦꯍꯜꯕꯨ ꯁꯤꯍꯧꯔꯦ ꯍꯥꯏꯕ? ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯃꯆꯦꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯃ ꯇꯧꯗꯨꯅ
ꯃꯆꯦꯒꯤ ꯃꯕꯨꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯍꯜꯂꯝꯃꯤ ꯑꯃꯗꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯪꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯂꯨꯆꯣ꯫ ꯏꯅꯤꯡꯊꯧꯕꯨ ꯉꯁꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯟꯅ ꯄꯥꯎ ꯆꯦꯜꯂꯝꯃꯨ." "ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ, ꯁꯣꯏꯗꯅ ꯄꯥꯎ ꯆꯦꯟꯖꯒꯦ." ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯦꯌꯥꯏ ꯑꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯀꯠꯂꯝꯃꯤ꯫ "ꯀꯞꯄꯣ ꯀꯞꯄꯣ, ꯄꯦꯟꯅ ꯀꯞꯍꯧꯔꯣ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯅꯪꯒꯤꯅꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯆꯩꯔꯛ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯊꯣꯏꯆꯥꯒ ꯂꯣꯟꯅ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯆꯥꯅ ꯍꯥꯏ, "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯊꯥꯡ ꯑꯗꯨꯗꯤ?" "ꯑꯩꯗꯤ ꯑꯗꯨꯃꯛ ꯃꯕꯨꯛ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯊꯅꯝꯂꯦ." ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯆꯥꯅ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯅꯪꯗꯤ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯤꯡꯊꯧ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯂꯒꯅꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯂꯕꯗꯤ ꯀꯝꯗꯧꯕ?" "ꯍꯣꯏꯅꯦ ꯊꯣꯏꯆꯥ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯪꯒꯤ ꯊꯥꯡꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" "ꯃꯥꯅꯤ, ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ." ꯃꯍꯥꯔꯥꯅꯤꯅ ꯁꯦꯜ ꯈꯔ ꯊꯣꯏꯆꯥꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯊꯥꯡ ꯌꯣꯟꯕ ꯃꯤꯁꯛ ꯑꯗꯨꯗ ꯁꯦꯜꯁꯤꯡ ꯑꯁꯦ ꯅꯪꯅ ꯄꯤꯔꯝꯃꯨ, ꯑꯗꯨꯒ ꯊꯥꯡꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ꯫ ꯑꯩꯒꯤ ꯌꯥꯊꯪꯅꯤ, ꯅꯪ ꯍꯥꯏꯌꯨꯀꯣ." "ꯐꯒꯅꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯋꯥ ꯑꯁꯦ ꯃꯦꯜꯂꯨꯔꯒꯦ." ꯊꯣꯏꯆꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯜꯍꯧꯗ꯭ꯔꯦ꯫ ꯁꯣꯏꯗꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯊꯣꯏꯆꯥꯅ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯆꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯊꯣꯏꯆꯥ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯊꯣꯏꯆꯥꯗꯨ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯄ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ?" "ꯀꯩꯁꯨ ꯆꯠꯆꯔꯣꯏꯗ." "ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ." ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯡꯗꯅ ꯊꯣꯏꯆꯥꯗꯨ ꯏꯟꯅꯔꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯄꯨꯁꯤꯜꯂꯤꯕ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ?" ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯀꯥ ꯑꯃꯗ ꯊꯣꯏꯆꯥꯕꯨ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯕ ꯇꯥꯔꯦ꯫ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯇꯨꯝꯅꯤꯡꯂꯕꯁꯨ ꯍꯦꯛꯇ ꯇꯨꯝꯊꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯃꯄꯥꯜꯗ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯏꯆꯦꯍꯜꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏ, ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯀꯗꯕ." ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯍꯥꯏ, "ꯅꯈꯣꯏꯁꯤꯡꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ." ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯆꯤꯡꯅꯕꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯗꯤ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗ ꯍꯪꯉꯤ, "ꯍꯥꯏꯌꯨ, ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯃꯤꯍꯥꯠꯄ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯈꯨꯝꯖꯩ, "ꯊꯃꯣꯏꯗꯗꯤ ꯃꯤꯁꯛ ꯑꯗꯣ ꯇꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯨꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯔꯥꯟꯕ ꯑꯣꯏꯅ ꯁꯤꯔꯝꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯊꯕꯛꯂꯨ ꯑꯣꯏꯅ ꯃꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯁꯤ꯫ ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯏꯆꯦꯗꯣ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯔꯝꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ
mahakki mabukta thangna yungduna leiramani. Thang adugi khongul liba phanglabadi mi hatpa ado soidana khangba ngamgani. Maharani Yaimana machegi mabukta thilamkiba thang adubu puthoktuna mapuroibada utli. Ningthau luwangbaso mi hatpa ado kanano haiba khangningladuna asumna pau chelami. Aigi leipak asida leiba thang saba mioi khudingmak hojingma konung asida laknanaba pau chel. Ningthau aigi yathangni. Sagolan misingna khudak aduda leipak adu masinba thungna pau chelami. Amaromda thang saba haiba asi mioi amane hekta saba yaba natte. Ningthauna khangkatlaba mioi singtana sabani. Ngaihaki matungda mafam aduda thang saba mioi sing loina suna tillari. Ningthauna thang adubu uttuna hangi. Masigi thang asi nakhoigi marakta kanana saban. Asengba thang sakiba misak aduna khumlei. Iningthau nanai aina sajakiba thang. Adudi hai. Masigi thang asi nangondagi kanana leiki. Kaithialda thang yunbi Tombi kaubi nupi amana leikhiban. Phare nakhoi pumna makhankro. Ningthauna khudak aduda thang yonbi tombi bu konungda kaukhalaklammi. Ningthauna mangonda amo hangi. Masigi thang asi nangondagi kanana amuk leikhi. Kibana masada niklabi tombi na khommi. Konung asida thabak tawbi thoicha haiba nupi aduna leikhibani. Phare nayumda hanjaro. Maharani Yaimadi wafam adu tabada mahakki thamoida chingnariba misak adu soidana chumlamgani haiba thajari. Ningthauna hairai. Thoicha hariba nupi ase hojingmak aigi nakta puro. Maharani Yaimana thoichabu mahakna thamkiba ka adudagi lauthoktuna purai. Ningthauna thoichada hangi. Nangnara aigi nupi ahanbu hatlibase. Taibangpal asida siningba haibasi kanasu leite. Thoichasu siningde. Aduna mathwai adubu hingdabadi khanduna khumjai. Iningthau nanai aina hatpa nate. Maharani ahalbo hatpadi Maharani atombidani. Ha kari haiba aigi nupi atombida. Aigi nupi ahalbo hatlaba. Ningthau ado yamna saurami. Khudak aduda Maharani atombibu phaduna puthoraklammi. Mahakbu phaduna mihat sang aduda pushilai. Maharani Yaimana thoichabu mapunchi chupa kaisum sangda thambagi chairak pikhirami. Hanuba lainingba nupa amana ningthau luwangbada yengduna asumna hai. Ishugi pukningna nangi nupi asibu hatlage hairabanina phare. Maralgi matung ina sijaban. Karisu kaide. Adub nangi nafamda mi hatpagi pap chendanaba ipuna laison sonbigi. Nangshu namai namit ado phi amana kupsil. Ningthaugi mamai mamit adubu phi amana kupsili. Makhutta thangi mahutta singjang manba khutsu ama chetna pai. Mahaki thamoina yamna su nungsijana ihan hana laukhiba nupibu hatok lambagi chairak oina makhut makna mihatpi Maharani bu mahak makna makhutta pairiba khutsu aduna yanduna hatlammi. Ningthau luwangba hikna kaplammi. Magi nupi kainabagi maichak aduna chagani thakani khangdana leirami. Maharani Yaimana mapuroibagi awaba adubu themjinbiri. Nongma hojinkhibana ningthau luwangbasu akaubagi leirol chankhirami. Matung tarakpa punsi aduna leihoriba magi nupi Yaimaga ingna chikna leiminakhirami.